Albert Einstein na ihan anboina black hole leramgani haibasi predict tawrokkhibani matam adu mahaki general theory of relativity natraga general relativity haina khangnariba hojik makki oina gravity si karino haiba sandokna takliba theory asi nainaba matam adwaiga ikan kanadana Einstein na black hole si theory oina predict tawrokhibani black hole si karino haiba scientifically oiba result fangdana Albert Einstein gi punsi loi khirami mayam da black hole si madi lei haramba Einstein lei khidrawa matung fawba chahi tara hena black hole si kadai da lei haiba khangbang khide matam adu Einstein na prithvi da leiriba afawba scientist amasung astronomer singda paukhong chalambaga chapmanai mayam Einstein na pokpa chahi na 14 March 1879 dani mahakna sikhiba asina 1955 ki 18 April dani General Relativity hairiba gravity ki theory asi mayamna mahakna publish toramba chahi asi 1915 dani adubu masigi thangnaba chahi 1916 da mahakna black hole asi lei haibagi theory amamu mayamda hairam khibani mahakna lei khidraba matung black hole asi 1971 da space pu research kupna tawriba singna Cygnus X1 haibasi black hole amani haina ihan hana mayamda lauthokhi Black hole hairiba mafam asi Einstein na predict tawjaram lagaso American astronomer John Wheeler na 1967 da black hole hairiba maming asi thonduna khangan khibani mayamda black hole hairiba mafam asi space ki chawraba mafam ama kallibani mafam asi gravity haibadi chingsinbagi mapangal aduki matik wangbana maram oiraga electromagnetic radiation oiriba mangal amasung atai sundrangi particles sing mafam asidagi nanthokpa ngamde mayam su khallaga yengbiyu mangal fawraga chatpa ngamdaba haibasi kayamuk yam kallamgani chingsinbagi mapangal hairiba black hole asigisu boundary ama khakti leijai asigi mapada laktaba sundrangi tha thawan michak uful waiful na chingbasing black hole na chingsinba ngamde hairiba boundary asi event horizon haina astronomer singna khangnai karigumba posak amatang event horizon yauna changsilurabadi madu black hole na chingsin khibadi soidraba wafamni black hole gi layer si ahum thongna nainaba yai ahan bada mapan thangba outer event horizon ani subada manung thangba inner event horizon aduga ahum subada black hole gi mayai asina singularity haina maming thonduna astronomer singna nainari 2019 gi April tang 10 da ihanan moina black hole gi direct image ni haina mayam da khangalaki masi event horizon telescope hairiba telescope asigi kwaidagi chawna mai pakpani haibe yai Messier 87 natraga M87 hairiba galaxy asida leiriba black hole asigi photo ni mayam yengbiyu hojik fawbda atai black hole gi photo ni haibasing asi simulation ngaktani mayam da black hole asi sumaina tawi haina taknaba araiba mongda semba ngaktani asengba black hole gi image hairagadi Messier 87 natraga M87 gi image asini event horizon telescope asi icham chamba telescope amadi natte hariba telescope mawong asina telescope area haina khangnaba mahaki top magun hairagadi mangonda yauriba mirror segment amasung antennas asina radio wave ta main oina mathau tawbasini EXT natraga event horizon telescope asi hojik su active oina function tawriba telescope program amakhakni 2017 dagi hauna EXT na Messier 87 hairiba galaxy asigi black hole asi nainaba haurakhi continent marina kupna nainaduna ching tarukta radio observatory nipan khinduna numit tarani chupna 2017 April da nainakhi chahi ani gi matung data mayam adu kupna semba saba loiraga 2019 da M87 gi black hole gi photo asi thadorakhibani irai laina namlaga thadorakpadi natte image asida uriba machu sing asi black hole di natte mayai chabukta mamlaga leiriba mafam asini black hole hairisi masigi matungda 2022 gi May 12 ta Sagittarius A hariba ekhoi gi Milky Way galaxy asigi chawraba black hole gi image amu EXT na mayam da thadorakhi hariba black hole asisu M87 gi black hole ga adum hairap manai
Masida red orange oina urisi gas amasung dust singna kungna leisin khibagini mayam khangsin biu. Astronomer singna black hole si neinaba nungainaba makhal ahum thokna khaidoi. Ihan hanbada stellar black hole. Black hole form tawbasi karamna no haiba mayam khangdriba sing tentakna haijege. Thawan michak amana masagi gravity da chingsinduna mathanta punsi lohenduna naknaba atai sundrangda pairaga leiriba makhal khuding makhi polam sing chingsinduna oirakpani. Asumna stellar black hole asi mayai oirap chawba star sing masagi gravity da adum kaisinduna naknaba galaxy singdagi uful waiful amasung gas sing chingsinduna matung tarakpada achawa black hole ama form tarokpagi ahanba tangkak ni haibe yai. Ani subada supermassive black hole maming si tabada masigi manung chanba black hole khai adum akiba phangna chawramlani haiba adom su khangbiramlani. Universe asi apik pa black hole singna marang kaina wai chilanba oijaraga su makoi gi hek mathakta makoi bu manghan bangamba supermassive black hole sing su leiribani. Makoi sing asida yauriba black hole sing asi numittagi saruk million natraga billion times tung lumba heli chawbugi oinadi numitka dum manai. Hairiba supermassive black hole asi galaxy khudingmakki center da leiramgani haina thajanari. Supermassive black hole asi universe asida leiriba black hole macha sing lising masing thingamdana pullaga semlakpani. Ahum subada intermediate black hole. Scientists amasung astronomer singna khalammi si apikpa amasung achawa black hole makhal ani sidagi hena universe asida leite haina. Adubu research leptana tawrakpana maram oiraga mayai oirap chawba black hole su leiramgani leifam su thoi haina thijiliba singi wakalda chuba horakhi. 2014 da astronomer singna intermediate black hole ni haina thajaba spiral galaxy amagi manung channa leiba thengnakhi. Masigi matung 2021 da astronomer singna ancient gamma ray burst hairiba sigi khongul liduna makhata na thijili hojik phawba. 2018 gi research amakhaktasu intermediate black hole asi dwarf galaxy singi mayai da natraga apikpa galaxy singi mayai maktada leiramgani haina phongdokpa laikre. Hojik leiriba ekhoi Milky Way galaxy asi khaktada black hole million tara dagina billion phawba leiramgani haina masing panari. Universe asigi oinadi black hole kayam leiramgani haiba mayam khanduna yengbiyu. Ekhoi Milky Way galaxy gi oina Sagittarius A hariba black hole asi mayai maktada yamna lingna leijaraga su prithibiga aduki matik lapnari. 2008 ta fanglakhiba B papis haina mingthonba black hole asina khwaidagi nakpa haibadu oiri ekhoi solar system ga. Mathangda Handak 2022 da fanglakhiba Gaia BH1 haina khangnaba black hole asina ekhoi solar system ga khwaidagi nakpada ani subada leiri. Loiramdai sida black hole gi facts khara taminasi. Ekhoina karigumba black hole amada tasilabadi black hole gi ahanba layer event horizon da isapumba maina chaktheaga loikhini hairi. Masi 2012 ki the journal nature hairiba asigi study amakhakna haibani. Ekhoina chak chaba matam natraga ising thakpa matamda yanungda chingsinba adu yanungda gravity yawugini haiba yade. Madu section amagi mathaugumnani. Ekhoina tawriba adu asumna black hole si adom gi wakhalda loina chingsinba haibadu masagi gravity na tawjaba mathauni. Masida black hole na thawoina ising thakpagum chingsinba adu natte mayam khangsinbiyu. Khwaidagi ihana thengnakhiba Cygnus X1 hairiba black hole asi 1974 da Stephen Hawking mayamna maming taramlani masaksu khangbiramlani khanjai. Mahaka Kipthron hairiba physicist asiga Cygnus X1 asi black hole ni natte haina betting fawo tongnakhibagi wari lei. Hawking na haibana Cygnus X1 asi black hole natte haibasini. Adubu 1990 da Hawking maithiki Cygnus X1 asi black hole asengbamak oiramki. Karigumba thawan michak ama black hole ga naknana leiruba matamda thawan michak adu masung masing thingamdana kaikhini. Mayam black hole gi matangda gyan tana irai laina khangbiningladi Interstellar hairiba science fiction movie adu yengbiyu. Scientists sing fawba hairiba film asigi special effects singda makoi gi Loushing hengat ali haina phongdokpa leikrabani.
Handaki content asi nungaibirabadi like share subscribe kaubiganu. Mathang next content comment suggest tawsinbiramu.